Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Meeoi kuki anigi marakta thokliba irang asina maram oiraga Manipurda khundaminariba kanglup khudima awaba mayoknare wungnangsang kasar. Haukiba mamang chahi 2023 gi Mei 3 dagi haukiba Manipurda thokliba thakun suraklaba Meeoi amadi kuki anigi marakta thokliba irang asina maram oiduna Manipurda khundaminariba kanglup khudimakna awaba mayoknare Kulai paiba singna lan tawrabasu chawkhat harangi lambi di thingumsi haina Indigenous Peoples Forum Manipuri President Wungnangsang kasarna phongdokre wafam asing asi Kamjong District ki Fungyar Subdivision gi Meeoi Village ta Tangkhul Rising Youth Football Club na senduna anirak suba All Tangkhul Village Level Men's Open Volleyball Tournament hodokpaga mari lenana athoiba mithunglen gi warol piraduna phongdokhibani ngasigi thoram aduda Indian Bank Uripok Imphal Branch ki Wungwar Mangsaba amadi Yanganpopi Police Station gi OC Yangmei S Simrena akhanaba mithung oina saruga ki tournament aduda team taraga mapan saruga ki Wungnangsang kasarna makhata na phongdoki bada lamdam asida kanglufani gi oiba irang yamna kana tholabasu school college thingjinba banamadi blockade tawbagi khongjang changsin biganu banamadi blockade tawba sina lamdam asigi chakhot lambi da yamna chawna apanba piri Irang asi nongmadi soidana loikhigani adubu lamdam asigi chawkhat lambida apanba pirabadi nongmagi laibang miyamna awaba hena thengnaraktu hiram khudingmakta sotharaba Manipur ama oirakani haibadu khangminasi haiki accident da ama sire ani sokle ngarang numidang pung 9 lom tabada hairok wangjing lambi paringi Thawal police station gi manung chanba wangjing awang leikai hodam bada Tata Magic number MN04A5766 ka Honda CVZ number MN04B6082 amaga thomjin nabada Honda CVZ thorakpa Meeoi ama lekhidre tonglakpa ani na Sokle Police ki pauna hai lekhidraba Meeoi adugi maming laisram Deepak Kungataru apokpa Mangiros kawi hairokpa 3 Ngaro Chtle lekai degini aduga soklaba ani aduna Khundongbam Arun Kunganipan apokpa Ringsang hairokpa 3 Ngaro Chtle salam lairak amasung Khundongbam Raju Kungatare apokpa Amika mahaksu lekai adudagini makhoi hummak Thawal District Hospital da pukhalaba matung Deepak na laikana bangamdana laikhidabani pawsina makhata na hai Tata Magic aduda wangjingdagi hairok tamna thorokpani aduga Honda CVZ aduna mayokna balambida thorokpani police na BNH 2023 gi makhada case ama lokhatlaga January Tata Magic driver adu fagatkhre aduga laikhidaba Meeoi aduna Jenims gi Miral Sangda postmortem exam tawraba matung imung manung gi Meeoi singda khusinakre hairi Paktakna na horamba popi pambi sing yanthatkre loitangsang oina sizinaramba sing sumai thadokre Stelengang na paikhaliba war on drugs campaign manung chana senapati amadi Ukhrul district ki tongan mafam singda tharamba popi pambi sing security force na yanthatuna mangankre hiramasiga mari leinana chief minister nongthumam birena social media da thagalakpa warol amada hai Ukhrul district ki Longchong Wi-Fi police station na konba pali chingsang da lam ekar Marfu Tarada Tharamba Popi Pambi Singh Manipur Police 6 Suba Manipur Rifles 18 Suba Sam Rifles Amadi Forest Department gi apun machi mamana yanthatuna manghankre loinana mafam maduda leiramba loitangsang taragani thoi ama sumai thadoktuna manghankre Popi Pambi Tharamliba asiga mari lenana police na FIR ama sulakhutkre Security Force singna hariba thabak asi mai pakna chathabang ngamkhibagi damak thagali haina Chief Minister Nongthumam Birena phongdorakli Nakalamarom da Senapati District ki Khavung Singsang da Lameka Taragama Panda Tharamba Popi Pambi Singh Senapati Police Forest Department Amadi Executive Magistrate ki apun mati mamana yanthatuna manghankre ASP National Highway gi mingeng makhada Senapati Hanbung Tadubi Mau Amadi Marangi Police Unit Singna drone sizinaduna Khavung Khulgi mina khangnadriba mafam singda thidoktuna Popi Pambi Singh adu manghankhibani hiramasiga mari lenana makhata na thijinaba FIR lakhotkre Popi yanthatpagi khongthang asi security singna matam chana pangthokpa ngambagi damak Chief Minister na thagatpa phongdorakli Manipur gi Governor AK Balana More da chatuna security gi fibam yengsinkre Manipur gi Governor Ajay Kumar Balana Border Town More da chatuna mafam adugi security gi fibam yengsinkre Manipur gi Governor oina wasak lorba matung Churchandpur amasung Moirang da mafam aduda lanjena duna leiriba sing unakhraba matungda ngasi More da chatpani Myanmar ga yumlo nariba town asida hojiki oiriba security gi fibam gi matangda Assam Rifles Manipur Police amadi mafam aduda leiriba Central Agency sing yawba apunba mifam ama pangthokre tungda More gi tongan ba CSO singgasu unaduna makhoina thengnariba khudongchadaba singgi matangda wari sanakre hairi